Churchandpurda curfew manungda security na flag march chatuna akanba ngak senbagi thorang lokhatkre. Churchandpur district makha tana pamdaba hingsa gi thodok ching tholaktanaba district administration gi maikaidagi additional district magistrate Thangboy Gangtena Bharatiya Naya Sanhita BNSF ki subsection 163 gi makhada curfew thamlakkiba adu ngasi ayu pung 3 dagi nungthil pung 3 makhai phawba komthokre. Curfew komthoklingai manungda Churchandpurda pamdaba thodok ching thokiba leite. Dukan chingthong hangnakibaga loinana kaithel kanaki miyamna su mahausagum thoraktuna nomada changdaba yadraba pochai sing leinaki security force ki maikei dagi su flag march chatuna akanba section thorang sing lokhatki hairi. Jomi student union na kaukiba matang kaktaba total shutdown gi kongjang adu hojik fawbagi oinadi handokpa leitri total shutdown amadi curfew manung oirabasu CBSC na lauba examination chingdi aduma pangthokani hairi. Amaromda district administration gi maikei dagi ngasi ayu pung 3 dagi nungthil pung 3 makhai phawba curfew komthokiba aduda district asigi Kangbai Samulamlan amadi Sangaiko subdivision gi saruk singdi curfew komthokiba leite hairi. Gari na thomadagi ama lekidre JAC Sengkre Honda Activa scooter ama thauduna lakpa miyoy ama usiwa thambal khongna masak khangawdaba gari asawa mana thomlambadagi mafam adumaktada lekidre hairi. Press na phangba paw amagi matungina thaudok asi ngarang numidang pung 9 makhairom tabada thokibani laibaktiba thaudok aduda lekhidraba miyoy adudi Thauba Laisang Tem Wangma tabadagi Asem Maimu sahi 52 apokba lekhidraba Asem Iboton kawi hairi. Mahakna ngarang Kaching district ki manung chana leiba Yangdongda mahaki machanupina luhongba ama yaurunabagidamag thilamlaba matungda yumtamna halakpagi lambida laibaktiba thaudok adu thokibani. Thaudok thokpam aduda Mayang Imphal Police Station gi osina luchingba team amaga forensic science team amaga laktuna yengsilaba matungda laikhidrabagi haktang adu RIMS ki Mirial changda thangkre hairi. Misi asi kamari lainana police na UD case ama register tawduna makha tana thidin humjinba hokre hairi. Amaromda misi amaga mari lainana JAC against the hit and run of Asemaimu Singha Kauba ama semkre. JAC asi convener oina ti momosa hakre. Thaudok asida chenariba gari mapu adu phagatriba phawba lekhidrabagi hakchang laudriba haina su JAC na warep ama lokre hairi. Sekmai lanthokduna gamgi fight sangluba maitei ani security na rescue tawraba matung imung manungda ngaihaki matungda sinaraklagani hairi. Voter ID da Aadhaar card link tawduna yamna kumna verification tawnaba hanagi N.Biren na takshilagli. Kumda 2018 da phongkiba Manipur gi electoral verification program gi matung ina sasinaba voter 19,943 lakthokiba achidagi voter ID da Aadhaar card ka link tawduna yamna kumna verification tawnaba hanagi chief minister amu hana chief minister oirakani haina thajanariba Nungdang na takshilagli. Panba yabadi Manipur gi district ama khaktagi sasinaba voter 13,436 thengnakiba asina takpadi electoral roll da chawna soiba leire haiba uthokpani. Hanagi chief minister N.Biren na election commission gi electoral photo identity card ka Aadhaar card ka link tawnabagi khongthang asi taramna oi. Masidagi asengba achumba semdokpa ngamduna sasinaba madi oidaba kayadagi ngakthokpa ngamlagani. Adum oinamak Aadhaar card pairibasing asisu sasinaba yauribra haibadu ningthina kumna thidokpa amadi changani. Haukiba matang kharada Aadhaar card asi ain kaina voter list da maming hapchinba sasinaba thengnakre. Electoral integrity ngaknabagi damang Aadhaar card amadi voter ID link tawhanba haibasi mathau yamna tai. Manipurda oral cancer nabagi stang hengalagli chayol amada ahumlak oral cancer gi operation tawagi fibam da lagle. Manipurda oral cancer nabagi stang hengalagli chayol amagi manungda ahumlaktagi tadana oral cancer ka mari lainana operation tawagi fibam da lagle. Miyamna hidak managi potosin na balepi yuhaina RIMS ki medical superintendent professor N. Sanjibna phongdoragli. Indian Dental Association Manipur State Branch amasung Dental College RIMS ani na sinduna pangthokpa World Oral Health Day ga mari lainana mahangna wafam asi phongdokibani. Mathang thagi April 10 phawba thabum amachungna chathagadaba World Oral Health Day hangdopagi thoranga mari lainana RIMS ki Jubilee Hall dagi cycle rally ama lamthaki. A happy mouth is a happy health haiba wakhalonda pangthokpa thoram haudokpa aduda saruk yakiba RIMS ki medical superintendent professor Sanjibna makha taraduna hai Manipur yauna awang nongpok lamdamda hidak mana sinabagi stang yamna wangli lengang na kanglon kaina yaduna athingba thamlabasu hidak mana sinabagi stang adumak wangli masi aphaba khudam ama dinate matam chana treatment tawhauba
checkup chang naina chatpa amadi oral health gi matangda piba awareness sing saruk yabinaba appeal tawki. Mukesh Thadokpiraknaba appeal tawrakli thasigi tara taruktagi ngasi phawba langla langjin khangdana leiriba Luangte Mukesh Das kanagumba lumna fajinba oirabadi miyoibagi minungsi amadi mama mapagi awaba ubiduna thadokpirau haiduna Luangte Mukesh ki apopa Gyanendra Das na appeal tawrakli hiramasiga mari leinana ngasi Kaisampat Laimazam Lekaida pangthokpa pawgi mifam amada Luangte Mukesh ki apopa Gyanendra Das na haikibada thasigi tara taruki nungthil pung anirom tarakpada mamadagi lupa chani lauraga yen leiruge haina ichamchamna thokibadagi ngasi pawba hanjilaktana leirakpa numit mangani surakle lamdam asida oiriba fibam asida mama mapa oibasing asi pawba tumpham sapang khangdana wana leli mahabu kanagumba lumna fajinba oirabadi isamakni khanbiduna miyoibagi minungsi amaga loinana mama mapagi awabasing ubiduna tekta kaidana thadokpirau haiki. Congress ki mapangal kangkhathanaba reorganization program haudoklagani Supreme Court ki Justice Taruki Manipur Khongchat Taramna OE Megachandra English ingani kunmanga sahi asi AICC ki lusingba singna Year of Organization Creation Program haina lauthokibaga loinana Manipur Pradesh Congress Committee na state pumbada block level district level central cell amadi MPCC level da Congress ki mapangal kangkhathanaba mathang chahi lisingani kuntaruk ki January kuntaruk phawba reorganization tauba hauragani haina MPCC ki president MLA K Megachandra na Congress babanda ngasi pangthokiba pawgi mifam amada pawmi singda phongdokre mahangna makha taraduna hai hiramasiga mari leinana Congress president Malik Arjun Kharge opposition leader Rahul Gandhi amasung Congress ki general secretary KC Venugopal gi mideng makhada ngarang India Bhavan New Delhi Congress headquarter da general secretary amasung state in charge ki oiba meeting ama pangthokre meeting aduda Congress party amadi masigi organization singi mapangal kangkhathanabagi matangda khana nainaki matung tarakpo oina India sinba thungna pangthokadoriba reorganization program asi India pumbada Congress party ki mapangal kangkhathanaba chathagadoriba program asi ki saruk ama oina All India Congress Committee na sinduna Ahmedabad ta thasigi kuntareta AICC ki president Malik Arjun Kharge na chair lagduna state amasung union territories singi President Singi Oiba Party asibu mapangal kangkhathanaba mifam pangthokani mifam aduda Manipur Pradesh ki oina DCC ki President Taramari na saruk yagani hairi. MLA Megachandra na makha taraduna hai mathang tha April 9 da Ahmedabad ta state sing amasung union territories singi Central Working Committee members sing amadi Congress Legislative Party ki leaders sing yawba session ama pangthokani masigi matung tarakpada Congress Working Committee ki members sing amadi State Pradesh Congress Committee singi oiba mifam pangthoktuna sahi ama chumna India pumbada chathagadoriba reorganization tawba program asida Congress Party ki mapangal kangkhatnabagi matangda khanan neinagani hairi. Kulai kaya fagatkre ngasi nongalamda ayupung 3 dagi mga phawba combined team na chathagiba operation da khusukulai kaya fagatpa ngamkhre police dagi phangba pawda lamsang police station gi manungchana leiba kangsup amasung singda kadang banda leiba Canal area da lotuna thanamba khusukulai kaya Imphal West District Police amasung CRPF ki team amana thiba humbagi thabak chathabada yamlaba khulai sing adu fagatpa ngamkhibani fagalaba khusukulai sing adudi magazine ga konana SLR ama magazine ga konana Jabana Shaba 7.65 ki pistol ama igniter set yaudaba kuntra taruk hand grenade ani local made bulletproof jacket ani MK tara humdoi T gi cartridge tara military helmet ani baupeng wireless handset ani asina chingbani fagalaba polam ching adu ain gi oiba thabak lokhanaba manang nakpa police station da sinakre hairi. Crore 14.322 kaithoktuna semjin sadinbagi thabak chathariba Jiribam to Imphal Railway Project ki thabak sing haktengnana yengchinkre North Eastern Frontier Railway ki General Manager Ratan Kumar Srivastava lusingba amana None District ki manungchana leiriba Khongthang Railway Station ki hojik oiriba phibam haktengnana yengchinkibaga loinana lupa crore 14.322 kaithoktuna akan mamongda semjin sadinbagi thabak chathariba Jiribam to Imphal Railway Project ki thabak sing chungarang yengchinkre hairi. General Manager Ratan Kumar Srivastava lusingba team aduna maruaina Jiribam to Imphal Railway Project ki oina sengaliba tunnel thong amadi railway line sing yengchinki loinana Jiribam Khongsangi railway staff singasu unaduna wa tana ki hairi. Kilometer 111 sangliba Jiribam to Imphal asigi manungda kilometer 55.36 sangba Jiribam to Khongsangi rail
lambi gi thabak loisinkibaga loinana kumda 2022 dagi commission tawkibani. Official oiba report ki matung ina project asigi anauba estimate cost oina lupa crore 22.274 khaktuna thangkre madugi manungda kumda 2024 gi March 13 faubada lupa crore 14,423 kaithokre aduga financial year 2024-25 ki lupa crore 1,200 su allocation tawkre hairi.